April gi tang 15 gi ayukta Russia gi guided missile cruiser Moskva hariba jahaz asi Black Sea gi irol nungda lupkhre. Ukraine nadi jahaz asi makhoi gi missile na thugai duna lufanbani haiba taragasu Russia na phongdorakpagi matung inade jahaz asi da mai changlakpa amade masigi matungda akanba nonglei nungshit amamung lakpadagi lupkhibani haidana hai. United States nadi Ukraine gi statement adubu support tawduna Neptune missile ani na panbadagi Moskva lupkhibani haidana phongdorakli. Jahasina lukribasi Ukraine ki misal na panbadagibu oikera natragana dawyadabanabu oikera Russia gi maikaidagi ahoba awatpa makhoi gi asonba kaya leire habasi yetnaningai leitraba wafamni haukiba chahi nifu yankhai gi manung sida sumaina chawba lan gi jahas amabu matau asumna missile strike amadagi pungmang manghanbagi thodok thokidri aduna masi pak thokandaba yamna tangba thodok amani Moskva lukhibasina Russia gi war effort ta kari akaiba lehangani du khangminasi Yamna shocking oiribadi Prithibi pumbagi leibak singna hana khalubaduga oirakliba ani gi marakta khetnaba asini mayamna hana khanarambana Moskva hairibasi Russian Black Sea Fleet ki khwaidigi maru oiba top asset amani maram asina jahasida khwaidigi afaba self defense anti UAV amadi anti missile system khudam oina Indian Navy gi Barak 8 missile gumba sijinaramgani haiba asini Adubu Ukraine gi missile attack sina mai pakpa ngamleba sidagi Russian jahaz tu da paisilakpa missile natragana aircraft na chingba detect tawnaba radar system fazana mathau tawkhide haiba khangma ngamle atopa angakpa amamok hairagana attack tawraklaba matung Russia gi maikai dagi jahaz adubu kanbiba amadi mating pangba ngamkhidaba aduni jahaz lupagi thodok tu da ship tu gi captain su yauna sikhi maram asina thodok si Russia gi damaktadi Prithibi pumbagi mamangda yamna ikainingai oiba izat mangba thodok ama oire Russian singna lansi makhoi ni irai laina ngamgani haidana faurambado thodok sina makhoi gi confidence amadi moral da chauna chaitheng pirakle jahaz asigi maming Moskva kauribasiso tonganba nungi wahanthok amadi symbolism amasu chelibani Moskva haribasi Russian londadi Moscow haibani maram asina Ukrainian singdi makhoina Moscow bu luphan khre haiduna harauna celebrate tawnare Ukraine gi damaktadi Moskva lukhibasi yamna chawba moral booster ama oire Chopa nanglibadu cover up tawnabagidama Russia gi khwaidigi maru oiba propaganda mouthpiece Russia One News Channel na Ahumsuba Laanjao Houre haidana lauthorakhi Hojik aikhoi NATO masamaka lan soknaba natragasu NATO infrastructure gadi khut thoknare hairakhi Russo-Ukrainian war bu kupna nainariba AKHANG-AHEI singkharanade masina Russia da chawna akaiba pigidaba leite haidana phongdoe Makhoigi mot matung inna jahaz adu Ukraine gi logistics center makhoigi pochai paifam amade airfield da attack tawbuda sizinarambane masigi attack singsi mathau chapchana pangthokpa ngamgadaba land based system amadi strike aircraft kaya amasu leiri haidana haire Ukrainian missile na tasengna panbadagi Moskva lokhiba oiragadi Russian Navy na makhoigi operation sida ahongba khara puraktaba yaroi dawri khudam oina makhoigi jahaz sing Ukrainian territory dagi lapthok hoba amadi air defense ta khara hongdok hongjin tawthok hoba asini Ahumsuba Laanjao Houre haidana lauthorakpasidagi oil amadi natural gas khaknatana atai atopa potlam singi mamal loina wangkhalaklane Russia na Ukraine da lan tasinkhibasi ngasiga thana numit 82 ni suraklabani Ukraine bu iralai na khudum chanba ngamgani khalubani na makhoigi marakta hojek frustration gi chang yamna wangna leire Russia hojek mangjaba kaya ama thengnari Sanmitlon ki fibam sokchelakpada natana Russian army amadi makhoigi achoba military bu leibak atai na ki na yenglamba mityengdu hojikti Ukraine na yamna handahankhre Russia bu hangoi tuka chanabagi changsu yamna wangkhalakle khudam oina Poland da chathakiba football match amakhakta Putin phasi tawduna hatpagi poster ama thetuna Ukraine bu support tawnakhi masida sunatana hojik direct laisho heirapa educated Russian lising Russia thadoktuna chenaba kana hotnari Makhoigi leijaba Russian currency ruble du Chinese currency yuan da convert tawthoklaba matung Georgia amadi China fauduna South Korea natragana Turkey romda changsinaba hotnari Larik laisu haiba Russian singna khange hojik war situation sina makhoigi economy pungtum tumlani amadi makhoi thabak su fanglaroi sigi fibam sidabu nungai yaifaba punsi ama hingba haibasi oithoklaroi daba wani Larik laisu hairaba qualified workforce chatkibasina Russia gidi amuke hena mangjanaba maram amani Handak Ukraine Moskva luphan khibda sizinaba missile dugi matang dasu khara haijage missile adugi maming Neptune kawi haidana ngasai horpadu su panjakhre masi United States natragana atopa European leibak amana khudol tawbirakpa natte Ukraine masana develop tawjakhibane Neptune gi design sina Soviet era matamgi KH-35 anti-ship missile da base tawbani adubu KH-35 tagidi electronic devices tanatana hena arapa target yobangam lakpa mapangal hena fagatlaba oibadagi Russian warship fauba lufan bangam libasini
अतोप रशियागी यामना चाउबा जियोपॉलिटिकल फेलियर अमा हाइरगदि फिनलैंड से हौजिक नेटो याउबगी ओइथोकपा यामना वांगले हाइदना मखोइगी मिनिस्टर अमना फोंगदोरकपा सिने करिगुंबा फिनलैंड नेटो याउनबगी ऑफिशियल प्रोसेस तसेंगना हौबा ओइरगदि रशियाना यूक्रेन द तौबगुम फिनलैंड दसु अटैक तौसिनबा याय मरमदी अवांग माइकैदसु नेटोगी यामना चाउबा खुदोंचाबा अमा फंगबसी व्लादिमीर पुतिन ना कैदोंनुंगदा टॉलरेट तौरोय ज़ेलेंस्की न खुदलागी मतेंग पांगबियु हाइबगी मतुंग इन्ना जो बाइडेन ने यूक्रेन की दमक $800 मिलियन की मिलिटरी असिस्टेंस लाउथोखी मॉस्को न बाइडेन एडमिनिस्ट्रेशन से लान की मैजाउ सिदा सिंग हेने हेन हाचिनली हाइदना माराल सीबगा लोइनना यूक्रेन न तेंगबांग मलेपु नत्रगदि थोहन्निंगदबा तंबंगमदबा कॉन्सिक्वेंसेस सोइदना थोलकनी हाइदना ऑफिशियल वार्निंग पीख्रे हौजिक पृथ्वी से अचौब ग्लोबल स्केल कॉन्फ्लिक्ट अमा थोलकपगी मतंगदुदा यामना नक्सिलकले रशिया तौफम खंगदुना यामना फ्रस्ट्रेटेड ओरकपदगी नेटो कंट्री अमदा अटैक तौसिलओय हाइदनिंगाइसु लेते इखंग खंगौदना हयेंग तुम हौगलकपदा सिगुम्बा पाव अमा तारकलगदी थोइना अंगकपा अमसु ओइरोइदौरे अहुमसुबा लांजाउ हौरे हाइदना रशिया मसामकनसु हाइजरे हौजिक फाउगी ओइनदी वाहै खक्तगी वाने मखोइगी इकाइबदु खंगजनबा अमदी पृथ्वीगी अतै लेबाकसिंबु वार्निंग तौबनी हाइबयाय अदुबु मसी तसेंगबा रियलिटी अमा ओइथोकपगी चांगसु यामना वांगना लै लोइसिलकपसिदा दीप थिंग चैनल येंबिरिबा ख्वाइ पुमनमक्तगी करिगुम्बा खरा खंगहनजनबा तांजादु लौजगे अहानबदा खनबिरकपा टॉपिक सिंग सेंबिरकते हाइदना वारोबिदनबा हाइजरी मपुंग फावा टॉपिक अमा सेमनबा होटनबदा रिसर्च मतम चंगना तौजै मतिक चाबा सोर्स थीबा फंगदबा नत्रगना इंटरेस्ट लेजरगसु इसाना मुन्ना खंगबा यौदबना अराइबा लोंदादा फोंदोकपा ngamdaba टॉपिक अदुम थेंगनाजै खरा हेन कॉन्फिडेंस लेरकलबा कांदा सेमगे खंदुना खाआगा थंबा टॉपिक सु लेरी वीडियो तोइना थागतपियु हाइबिरकपा इचिल इनाउसिंगे कमेंट पाबदा तसेंगना हराउजै वीडियो थागतपगी हाइरगदी नुमित खुदिंगी थागतचनिंगे मरक मरकता आइसी अनि थोकपा यारमलगदी हाइदना खनबसु हेक यावी अदुबु तेंगबांग बिरकनबा मिरोल लेतबनिना सिदगी हेना तोइबदी ngamjadre philosophical ओइबा टॉपिक सिरबा मतुंगी अनौबा पुंसी अममुक हाइरिबा वीडियो सिदा हेना लुहनबा मानबा टॉपिक खरा अरेमबदा नैनारे मसी कनागुम्बा खरददी टेंशन लैरनी फोंदोकपिरकपसु यावी टॉपिक असी तसेंगना अरुबा ओइबना ताबदु सुलुबनी हाइजगे सेमलमदाइदा ऑडियंस ना पामलोइद्रा हेना लुइ फाउगद्रा हाइदना सेमना रोइसिरा सु खंजखी अदुबु ऑडियंस की अपाम्बा करिनो खंगदना हैना खिरोय ताबा है खिरोय एजुम तौसनबसु लानगनी खनबदगी थवैना सेमजखिबा टॉपिक अमने क्रिएटर अखोइना सेमजरिबा कंटेंट खुदिंगमक ऑडियंस ना चप मानना पाम्बा ओइरोय अखन्नबा कना खक्तना थवाय यावना यंगदबा व्यू यामलोइदबा टॉपिक सु अदुम सेमजै यामना मरु ओइबा ओइरगदी व्यू यामलोइ खंगना खंगना तुंगदसु अदुम सेमजरकनी हाना ताखिद्रिबगी पामी खंगदबा तारुरगा पामलकबा टॉपिक सु अदुम सोइदना थेंगनाबिरकनी हाइदना थाजजै सोसाइटी गा मरी लेनबा टॉपिक खरदा अनकंफर्टेबल ओइबा याम का हेना डायरेक्ट ओइमली खनबसु मरक मरकता थेंगनाबिरकनी अहोंगबा अमा पुरके खनलगदी इशुदु फोंगना नैनबा अमा चंगबनने